ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯚꯤꯛꯇꯔ ꯈꯥꯡꯉꯦꯝꯕꯝꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯆꯥꯏꯅꯥꯗ ꯂꯩꯕ ꯕꯁ ꯑꯃꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯕꯁ ꯑꯁꯤ ꯌꯨꯋꯥꯟ ꯀꯧꯕ ꯂꯝ ꯑꯁꯤꯗꯒꯤꯅ ꯐ꯭ꯔꯦꯒꯔꯦꯟ ꯍꯤꯜꯁ ꯐꯥꯎꯕ ꯆꯦꯜꯂꯤ꯫ ꯂꯝꯕꯤ ꯑꯗꯨ ꯌꯥꯝꯅ ꯁꯥꯡꯕꯗꯤ ꯅꯠꯇꯦ, ꯀꯤꯂꯣꯃꯤꯇꯔ 16 ꯈꯛꯇꯅꯤ꯫ ꯕꯁ ꯑꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯛꯇꯗ ꯆꯦꯟꯕ ꯕꯁꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠ ꯑꯗꯨ 14 ꯅꯕꯦꯝꯕꯔ 1995ꯒꯤ ꯅꯨꯃꯤꯗꯥꯡ ꯃꯇꯝꯅꯤ꯫ ꯕꯁ ꯑꯁꯤ ꯃꯍꯥꯛꯀꯤ ꯂꯝꯕꯤꯗ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯋꯦꯇꯤꯡ ꯁꯦꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯤ ꯈꯔ ꯕꯁ ꯑꯁꯤꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕꯁ ꯑꯗꯨ ꯈꯥꯝꯃꯤ꯫ ꯖꯒꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯃꯔ ꯄꯦꯂꯦꯁ ꯀꯧꯏ꯫ ꯃꯤ 4 ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯅꯤ ꯑꯃꯗꯤ ꯃꯇꯩ ꯃꯅꯥꯎꯅꯤ, ꯑꯃꯅ ꯍꯅꯨꯕꯤꯅꯤ ꯑꯗꯨꯒ ꯆꯍꯤ 10ꯃꯨꯛ ꯃꯌꯥꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯅꯤ꯫ ꯃꯈꯣꯏ 4 ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯝꯃꯤ꯫ ꯕꯁ ꯑꯗꯨꯗ ꯍꯧꯖꯤꯛ ꯃꯤ 3 ꯁꯨꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔꯅꯦ, ꯃꯍꯥꯛꯀꯤ ꯀꯟꯗꯛꯇꯔ ꯅꯨꯄꯤ ꯑꯃꯒ ꯍꯧꯖꯤꯛ ꯀꯥꯈꯠꯂꯛꯄ 4ꯗꯨꯒ꯫ ꯍꯧꯖꯤꯛꯇꯤ ꯄꯨꯡ 7:30 ꯈꯔ ꯍꯦꯜꯂꯝꯃꯤ꯫ ꯕꯁ ꯑꯁꯤꯅꯁꯨ ꯑꯔꯣꯏꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤꯗꯤ꯫ ꯅꯣꯡꯁꯨ ꯇꯞꯂꯤ ꯇꯞꯂꯤ ꯇꯥꯔꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯂꯩꯆꯤꯟ ꯌꯥꯝꯅ ꯊꯥꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ꯫ ꯆꯤꯡ ꯂꯝꯕꯤ ꯑꯣꯏꯕꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯂꯩ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕꯁ ꯑꯗꯨꯕꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯝꯃꯤ꯫ ꯉꯥꯛꯇꯪ ꯂꯩꯔꯒꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯑꯗꯨꯒꯤ ꯖꯒꯥ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯕꯁ ꯑꯗꯨꯗꯒꯤ ꯀꯨꯝꯊꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯁ ꯑꯗꯨꯗ ꯃꯤ 4 ꯈꯛꯇ ꯉꯥꯏꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ, ꯂꯝꯕꯤ ꯑꯗꯨꯁꯨ ꯏꯆꯤꯛ ꯆꯤꯛꯏ꯫ ꯂꯝꯕꯤꯒꯤ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯖꯪꯒꯜ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯕꯁ ꯑꯗꯨꯒꯤ ꯏꯟꯖꯤꯟ ꯃꯈꯣꯜ ꯈꯛꯇꯅꯤ ꯇꯥꯔꯤꯕ꯫ ꯕꯁ ꯑꯗꯨꯗ ꯀꯅꯥꯃꯠꯇ ꯃꯁꯛ ꯈꯪꯅꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯋꯥꯔꯤꯁꯨ ꯁꯥꯅꯗꯦ꯫ ꯍꯅꯨꯕꯤ ꯑꯗꯨ ꯊꯣꯡꯅꯥꯎ ꯃꯌꯥꯗ ꯐꯝꯃꯤ, ꯑꯗꯨꯒ ꯃꯄꯥꯟꯗ ꯑꯃꯝꯕ ꯖꯪꯒꯜꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯉꯥꯛꯇꯪ ꯊꯧꯔꯕ ꯃꯇꯨꯡꯗ ꯕꯁ ꯑꯗꯨꯕꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯔꯝꯃꯤ꯫ ꯃꯁꯤꯗ ꯃꯈꯣꯏ ꯂꯣꯏꯅ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯧꯒꯠꯇꯨꯅ ꯌꯥꯝꯅ ꯁꯥꯎꯔꯗꯨꯅ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯆꯩꯔꯝꯃꯤ꯫ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯕꯨ? ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯂꯕ ꯃꯇꯝꯁꯤꯗ ꯆꯤꯡꯂꯝꯕꯤ ꯑꯁꯤꯗ ꯕꯁ ꯈꯪꯂꯦꯞ ꯂꯦꯞꯄꯤꯁꯦ ꯀꯩꯒꯤꯅꯣ?" ꯃꯁꯤꯗ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯃꯅꯤꯡꯗ ꯑꯣꯟꯊꯣꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯌꯦꯡꯉꯣ ꯃꯨꯟꯅ, ꯂꯝꯕꯤꯗ ꯃꯤ 3 ꯂꯦꯞꯇꯨꯅ ꯂꯩꯔꯤꯁꯦ꯫ ꯃꯈꯣꯏꯅ ꯈꯥꯝꯃꯨ ꯍꯥꯏꯅ ꯈꯨꯠ ꯍꯥꯏꯔꯛꯑꯦ, ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯈꯥꯝꯃꯤꯗꯨ." ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯀꯥꯟꯗ ꯃꯤꯑꯣꯏ 3 ꯑꯗꯨ ꯕꯁ ꯑꯗꯨꯗ ꯀꯥꯈꯠꯂꯛꯏ꯫ ꯃꯤ 3 ꯑꯗꯨ ꯎꯕꯗ ꯕꯁ ꯑꯗꯨꯗ ꯇꯣꯡꯕ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯑꯃꯗꯤ ꯑꯉꯛꯄꯅꯁꯨ ꯐꯥꯎꯔꯝꯃꯤ꯫ ꯃꯤꯑꯣꯏ 3 ꯑꯗꯨꯅ ꯊꯥꯏꯅ ꯅꯤꯡꯊꯧ ꯃꯇꯝꯒꯤ ꯃꯐꯤ ꯃꯔꯣꯜ ꯁꯦꯠꯂꯝꯃꯤ, ꯑꯗꯨꯒ ꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯌꯥꯝꯅ ꯃꯣꯠꯂꯝꯃꯤ꯫ ꯂꯩꯈꯣꯝꯗ ꯀꯨꯝꯃꯨꯕꯔꯥ ꯀꯩꯅꯣ, ꯁꯨꯗꯕꯁꯨ ꯀꯨꯏꯔꯕ ꯃꯥꯜꯂꯤ꯫ ꯑꯉꯛꯄ ꯋꯥ ꯑꯃꯅ ꯃꯌꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯃꯇꯥꯏꯗ ꯂꯩꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯈꯧꯔꯤꯗ ꯌꯥꯜꯂꯝꯃꯤ꯫ ꯌꯦꯡꯕꯗ ꯃꯌꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯄ ꯉꯝꯗꯕꯒꯤ ꯅꯥꯀꯟꯒꯤ ꯅꯨꯄꯥ 2 ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕ ꯃꯥꯜꯂꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯃꯌꯥꯏꯒꯤ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯌꯥꯝꯅ ꯉꯥꯎꯕꯒꯤ ꯅꯨꯄꯥ 2ꯗꯨꯅ ꯃꯌꯨꯝꯗ ꯊꯤꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯤꯔꯣꯜꯅ ꯀꯝꯗꯧꯕ? ꯅꯨꯄꯥ 3 ꯑꯗꯨꯅ ꯕꯁꯀꯤ ꯃꯅꯤꯡ ꯁꯤꯠꯇ ꯐꯝꯂꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯑꯉꯛꯄ ꯑꯃꯗꯤ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯕꯁ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ ꯅꯨꯄꯥ 3 ꯑꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯏ꯫ ꯃꯈꯣꯏꯁꯤ ꯀꯔꯤꯒꯨꯝꯕ ꯐꯠꯇꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯐꯥꯎꯏ ꯏꯁꯥꯗ." ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯗꯨ ꯐꯖꯅ ꯈꯪꯕ ꯉꯝꯃꯤ, ꯑꯗꯨꯕꯨ ꯃꯐꯝꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯊꯤꯌꯦꯇꯔ ꯑꯃ ꯂꯩ꯫ ꯑꯩꯅ ꯈꯟꯕꯗ ꯃꯈꯣꯏ 3ꯁꯤ ꯊꯤꯌꯦꯇꯔ ꯑꯗꯨꯗꯒꯤ ꯂꯥꯛꯄ ꯃꯥꯜꯂꯤ꯫ ꯗ꯭ꯔꯃꯥ ꯑꯃꯗꯤ ꯂꯤꯂꯥ ꯌꯥꯎꯕ ꯀꯥꯡꯕꯨ ꯃꯥꯜꯂꯤ." ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯨꯄꯥ ꯃꯆꯥꯗꯨꯗꯤ ꯀꯤꯕ ꯐꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯤꯠꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯆꯤꯡꯅꯕ ꯑꯃ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ 3 ꯑꯁꯤ ꯗ꯭ꯔꯃꯥ ꯂꯤꯂꯥ ꯌꯥꯎꯕ ꯃꯤ ꯑꯣꯏꯔꯗꯤ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯍꯥꯏꯔꯝꯕ ꯌꯥꯏ, ꯑꯗꯨꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯀꯥꯗꯨꯅ ꯐꯝꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯏ ꯊꯪꯕ ꯅꯨꯄꯥ ꯑꯗꯨꯅ ꯐꯅ ꯌꯨ ꯉꯥꯎꯕ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯗꯨ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨꯅ ꯑꯗꯨꯝ ꯈꯨꯝꯗꯨꯅ ꯂꯩꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯀꯣꯛꯇ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯍꯪꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯁ ꯑꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯍꯅꯨꯕꯤ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯃꯅꯤꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ 3ꯗ ꯃꯃꯤꯠ ꯑꯗꯨ ꯄꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫
Hojikti matamsu yamna thengami lambi adusu ichik chi thagi mangasu nganba maramna lambi ahangba dugu phajana urami bus driver adusu uiba hawraklami mamid adusu pangba phajana ngamdre mahangna uirambadagi mamid adu singlakpa kanda bus adugi mamangda hawdong amu ama lambi landuna leirami masida mahangna brake adubu khangpha phai masida hanubi adu paithokuna nupa macha adugi manakta tai nupa macha aduna hanubi aduda sokpa khotpa yawbro haina hangami maduda hanubi adu tumina dum lei mahaki sita chaladuna tumina phamlami naktang leiragadi hanubi adu phamlambadagi hawgalei aduga yam kana lawba hawraklami mahaki purse adu mangkhre nupa macha aduna soidana huran oiramgani brake phaba matam aduda nupa macha adu wasi taba matamda yamna ngaami mahakna hairami kari ainangi purse hurande ko yam thajadargana check tawzo adubu hanubi aduna nupa aduna haiba wa adu amata taramde hanubi aduna nupa macha adugi mamaidasu khupangnasu thai nupa adu yamna ngaktuna leirami karino tawribasi haiba khangamde masi ubada driver aduna makhoi ani da hairami noi khanagesu saida khanaganu bus kumtharaga anakpada police station ama leibani aduda oina chalo aduga tanaruro matam maduda makhoina khanari kan aduda hanubi aduna masamna mamai kupsinduna leiba nupa aduna nokpagi makon adu tarami hojikti hanubi aduga nupa macha aduga bus adudagi kumtharami bus hek kumtharakpaga nupa macha adu yamna kirami karigino aina kaishu huranba khotpa tawgibasu nate asumna tholibasi hanubi adugi saktam adu hongami mahak asai yamna sawrambudusu pharami yamna santida leirami masi ubada nupa macha aduna hairami karino nangna asigumba tawribasi aina di nangonda karishu lankhibba leite hanubi aduna hairami nang yam kana lawdrabasu yani nang aingonda thagatpa phongdokchau asengbadi aina nangi thawai kallibani nupa macha aduna ngauduna leiri kan aduda hanubi aduna makha tarai asai nupa ahum aduna basta tongakpa kanda aina yamna hainadaba amadi chingnaba ama phawrami maram asina aina makhoi ahumda adum lona yengduna lei matam kharagi matungda nuksisilakpa kanda mayaida phamba nupa adugi masam adu hagalai matam aduda nupa adugi mamai adu shit nalami mamit manaton machin karimata yaude adudagi aina makhoi ahumgi makhongda yengba kandasu ahumaki makhong adu maningromda onthoami aina makhoi butni khanglakpadagini bus adudagi kumthanaba kadar tawribadu wa si tabadagi nupa macha adu mamitagi mapirang chelami aduga yamna soharawrami mahangna hanubi adubu konjilami aduga thawai kanbibagisu thagatpa phongdoami adudagi nupa macha aduna hairami aikhoigidi thawai hinghaure adubu bus driver ga conductor dugadi kamai tauba ibani police station da chalaga hairubana phagani makhoina police station da chalaga thokiba sing adubu hairami adubu police na makhoina hairiba wa adubu thausaramde thasu thajaramde makhoishu upai laitraduna mafam adudagi chatkhirami mayam wari asi saida loidri 14 November gi ahingda bus asina Fragrant Hills yaugadabadu bus asi mahaki panthungphamda yaukiramde bus asi mangkhirami paw asi tabdagi police na bus adubu thiba khotpagi thabak chatharami police sing aduna hanubi amaga nupa macha amaga laambadu makhoina ningsing laklammi yamna ngakpa wa amana police na CCTV yengba kanda hanubi aduga nupa macha aduga bus tagi kumtharakpa phawbagi CCTV footage khakta leirami adugi matung tabagi bus adu CCTV singda uramde bus adu kadaida chatkhra jano matau karamna manglibano adubu mathangi numita bus adu phangbagi paw tarami police sing aduna paw hek phangbaga mafam aduda chalami yamna ngakpa wa amana bus adu Fragrant Hills manakta phangde adubu Fragrant Hills tagi kilometer chama muk lapna turel amagi manungda phanglami
पुलिस मयाम अमा तुरेल मपानदा लेप्तुना लेरमी मखोइना बस अदुबु तुरेल मनुंगदगी चिंखतुना लौखल्लमी बस अदुगी मनुंगदा असि भागचांग अहुम यावरमी बस ड्राइवर ने कंडक्टर ने अदुगा अहुम सुबह सिना मयाइदा फंबा मसमना ममाई कुप्पा नुपा अदुगा यामना ngakpa wa amana मखोई इसिंग मनुंग अदुदा सीबा नुमित अनि खक्ता ngairi अदुबु मखोई हक्चांग अदुदी सही कयानो सीरुरबा मिगी हक्चांग मानरमी अदुगा ख्वाइदगी ngakpa amagana बस अदु किलोमीटर 30 मुक्तंगी पेट्रोल यावी मथौ करमना किलोमीटर 100 मुक लापना चलमलिबनो असुमना angakpagi angakpa ngaktana thalami ngasi फावबदा थौदोगसी चाइनागी ख्वाइदगी angakpa amadi मिस्टरी ना पुमथन थल्लबा थौदोगनी कना मतदा असिंग थोखिबगी मरम चाबा पाउखुम अमता लेनरमदे।